Hello mayam, ngasidi koigi Activa mayamna khwaidagi pamnaba brand ne Honda gi Activa 125 habadune sidai koigi 6G adu sidai kan later 125 ena dum khangnai ko ado masi koigi variant je makhal se ahum thongla le koigi sina koigi base model habdar sina koigi lowest to masidadi koigi steel ke alloy oidre ko adisida alloy ama lakani mathaki variant an alloy oni aduga disc tu oro ko aduga top tan amuk alloy plus disc brake ka punna lakadoine ko ado masi masi koigi color se option je makhal nipan thongna phange ado aidum sigi showroom gi magi koigi keno su contact number sai sidum hapsarang ge screen ko ado sidum contact tawiraga mayam adum kana tawibi yagani adum tanabi yagani ko ado masi price point dum higher gadi ai dum screen dum hapsarage magi price to top ne adigi mid variant ne adigi lowest variant magi price details dum hapsaramage with accessories ka on road to go ado haiba gari makhal si kana gumba koigi Activa koigi Activa se kuire magi generation je lai chik 6G yaoramni khale di 7G tholopugi chances laibisu yai ko ado sigisina muk koigi kitang haiba Activa normal koigi 110cc gi kitang upgrade haiba tare adui kitang henkalaga 125cc da koi kitang powerful ohelaga puthorpa gari makhal ni go ado kanagumba si koigi haiba normal Activa dagi hena kitang power pambiragadi haiba gari si consider tawda adum yagadra in khanjai ado adum yengbiyo mayam looks se hapet mamang de front de yengbada adum gari se haiba koi jiji thoiba Activa aduga zum hapet similar looks adum yengba uiko adum magi sida koi glossy chrome haiba tare chrome na treatment yam pak ni fazani yauri go adu sida mase body se metal ngatani go adu si khatani magi portion ji da koi fiber gi koi ka tare portion yauri je adigi sai portion diga adu tai di loi se loi keno ngatani go metal ngatani go adu se side indicator oina sida su yausare adu sida mase koi daytime running light su sidum yauri go si ani se yengbada dum yam phajabane adu si jo koi gi top te koi gi LED da adum oi go sina koi gi halogen oire go ase jo chrome treatment si ju side ani yaure adu si glossy black si su yausare go sini koi front looks from the yengba kanda aduga koi gi mamangi tire se auji sigi se adum 12 inch da lai ko ma je ado magi broadness adum magi tire size ki broadness 90 by 90 oi ko 12 inch da reflector si yausare go ado magi sigi cutting magi design je dum phaji ko magi look se ado som side lom da lakpa kanda som dam ting bio side lom gi hiang pa kana sida su koi ma telescopic suspension oigani go ma sa adum suspension smooth suspension oirani go aduga side ki sigi chrome gi treatment phana swaina Activa and 125 swaina phana thagani go swaina aduga maning lom da lakpa kanda koi gi tire gi size sida na mo maning gi sida mo tire size habet yengmine se tire se MRF ne aduga sidana pi se 90 by 100 10 inch tam lai ko sai mamang na kitang magi keno do kitang chaw hele ko sigi magi side ki view se gari se khoi gi 6G dagi mana kitang mai maning gi saruk se portion je kitang khoi sang lapna u gani ko u bujo aduga magi grab handle yam phajana yauri aduga fuel filling cap se som mapanda outside te yauri ko sigi su control se khoi gi sidagi loina lakadoi ni ko si control sida sidagi loiba adagi seat ki ju sidagi loi la ani aduga si mamang da khoi gi sida pochai hook luggage punana ba carry bag hapna ba sidi yausare aduga sidam yausare aduga som makha da ju sida som yauri ko sida auto fall ore ko aduga gari si khoi gi magi khoi keno se gari gi magi khong gi thamam khopam je sisu khoi gi ai position je ai kakala hape ucharakhe ko adum khong thamam yum marang kaina phajana dum lai re ko khong je swaina thamam je marang kaina phanal lai re
ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯋꯥꯡꯕꯃꯛꯇꯤ ꯑꯣꯏꯗꯦ ꯍꯥꯏꯔꯤꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯒꯗꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁ ꯀꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯂꯩꯇꯕꯒꯨꯝꯕꯅꯦ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯗ ꯃꯤꯔꯔꯁꯦ ꯑꯝꯇꯪ ꯆꯪ ꯁꯤꯒꯤ ꯁꯥꯏꯠ ꯑꯩꯈꯣꯏꯒꯤ ꯃꯤꯔꯔꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯌꯦꯡꯕꯗ ꯑꯃꯗꯨꯒ ꯌꯦꯡꯅꯕꯗ ꯈꯤꯇꯪ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯂꯨꯛꯁ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯁꯤ ꯄꯨꯔꯥ ꯑꯦꯅꯥꯂꯣꯛꯇ ꯁꯤ ꯕꯦꯁꯅꯤꯀꯣ ꯑꯗꯨꯅꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯃꯗꯨꯗꯅ ꯗꯤꯖꯤꯇꯦꯜ ꯗꯤꯁꯄ꯭ꯂꯦ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤꯀꯣ ꯇꯣꯞ ꯃꯣꯗꯦꯜꯗꯨꯗꯤ ꯑꯗ ꯁꯤꯗ ꯀꯤꯂꯣꯃꯤꯇꯔ ꯄꯤꯔꯦ ꯑꯗꯩ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯤ ꯂꯩꯖꯔꯦ ꯑꯗꯩ ꯐꯨꯋꯦꯜꯒꯤ ꯏꯟꯗꯤꯀꯦꯠ ꯇꯧꯅꯅꯕ ꯑꯗꯩ ꯁꯤꯗ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯂꯥꯏꯠꯀꯤ ꯁꯤꯒꯅꯦꯜ ꯁꯤꯗ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯣꯟꯗꯥꯅ ꯕꯦꯖꯤꯡ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯀꯤ ꯁꯤ ꯂꯩꯖꯔꯦ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯁꯤ ꯂꯩꯖꯔꯦ ꯍꯣꯔꯟ ꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯀꯩꯅꯣ ꯇꯧꯅꯅꯕꯅꯤ ꯃꯥꯒꯤ ꯁꯤꯁꯦ ꯑꯗꯩ ꯁꯤꯗ ꯕꯇꯟ ꯑꯍꯥꯡꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯃꯣꯏꯒꯤ ꯒ꯭ꯂꯞ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯂꯞ ꯕꯣꯛꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯂꯦꯠꯀꯨꯝꯕ ꯍꯥꯞꯄ ꯈꯣꯠꯄ ꯑꯗꯒꯤ ꯐꯣꯟꯒꯨꯝꯕ ꯍꯥꯞꯄꯒꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯆꯪꯗꯅꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯄꯤꯕꯤꯔꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯃꯥꯒꯤ ꯐꯨꯋꯦꯜꯒꯤ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯩꯈꯣꯏ 5.3 ꯃꯨꯛꯀꯤ ꯆꯥꯡꯗ ꯄꯤꯀꯣ ꯃꯣꯏꯅ ꯄꯤꯕꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯂꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯎ ꯂꯤꯇꯔ ꯑꯃꯅ ꯀꯌꯥꯝ ꯊꯧꯏ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯀꯝꯄꯅꯤꯅ ꯃꯣꯏꯅ ꯄꯤꯕ ꯃꯥꯏꯂꯦꯖꯁꯦ ꯑꯩꯈꯣꯏ 60 kmpl ꯁꯨꯃꯥꯏꯅ ꯄꯤ ꯑꯗꯨꯕꯨ 50 ꯐꯪꯉꯁꯨ ꯀꯥꯏꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ 50 ꯐꯪꯉꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯗꯨꯝ ꯌꯥꯏ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯁꯤꯠ ꯑꯟꯗꯔ ꯑꯩꯈꯣꯏ ꯁꯤꯠ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯦꯄꯥꯁꯤꯇꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯁꯤꯃꯁꯨ ꯍꯥꯏꯐꯦꯠ ꯍꯥꯡꯉ ꯌꯦꯡꯁꯤꯀꯣ ꯁꯤꯠꯀꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯌꯥꯎꯔꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩ ꯂꯧꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯆꯥꯎꯕ ꯍꯥꯏꯁꯦ ꯃꯦꯛꯁꯤꯃꯝ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯆꯞ ꯆꯥꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯊꯣꯛ ꯍꯥꯞꯆꯤꯟ ꯐꯨꯜ ꯁꯥꯏꯖ ꯍꯦꯜꯃꯦꯠ ꯑꯃ ꯑꯗꯨꯝ ꯆꯜꯂꯅꯤꯀꯣ ꯆꯟꯕꯩꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯦꯀꯦꯖꯁꯦ ꯑꯗꯨꯝ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯕꯒꯤꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯊꯥꯎ ꯍꯥꯟꯕ ꯃꯄꯥꯟꯗ ꯑꯗꯨꯝ ꯄꯥꯜꯂꯦ ꯑꯩ ꯍꯥꯡꯗ꯭ꯔꯁꯨ ꯃꯌꯥꯝ ꯈꯪꯅꯔꯕꯅꯤꯀꯣ ꯁꯤꯕꯨꯗꯤ ꯑꯗꯩ ꯁꯣꯝ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯎꯏ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯒꯥꯔꯤꯁꯦ ꯂꯥꯏꯠꯀꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥꯁꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯅꯨꯡꯉꯥꯏꯕ ꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯧꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯡꯗꯕ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯗ꯭ꯔꯥꯏꯚ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯈꯜꯒꯤ ꯒꯥꯔꯤꯅꯦꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯁꯤꯒꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯇꯧꯒꯦ ꯍꯪꯕꯤꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯍꯪꯕꯤꯔꯒ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯊꯪ ꯑꯅꯧꯕ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄꯗ ꯑꯗꯣꯝꯅ ꯃꯤꯁ ꯑꯣꯏꯗꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯕꯦꯜ ꯑꯥꯏꯀꯟꯗꯁꯨ ꯄ꯭ꯔꯦꯁ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯑꯗꯒꯤ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯤꯠ ꯕꯦꯜ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ